Akasbani Imphal, Wahengbam Rajesh na pau pajari. Manipur ki Rajyapal Ajay Kumar Bhalana Sabhapati oiduna security ki awangba thaki mifam amangasi Raj Bhavan Imphal da pangthokre. Mifam aduda Rajya sigi hojik oiriba ain amasung shanti raksa hena mapangal kangkhananaba amasung nahounana yengsinaba wafam kya khanaki hari. Rajya sida leiriba security amadi administrative agency singi marakta punna thabak tawminaduna Manipur pumbada shanti hanjanhanba miyam asoi engam yahondaba amadi mara chepa pibam ama lehenba haibasi Manipur sarkar gi achepa phirep ni hari. Ngasigi mifam aduda security advisor Kuldeep Singh, DGP Rajiv Singh, GOC 57 Mountain Division Major General SS Kartikya, ADGP Intelligence Asutosh Kumar Sinha, ADGP Law and Order L Kailun, Joint Director SIB Nabdi Singh Grewal amasung CRPF amadi BSF ki musing saruk yaki hari. Malimgi sinmi singi numit mede hayeng pangthokani. Malimgi atay mafam singa loinana Manipur su numit palan asi pangthokani. Mede na lakpada MLA Yumnang Premchand singna miyamda maruoina sinmi singda yaipa paugzel pirakli. Paugzel lamada mahang hai sinmi singi mateng yauduna miyoiba jati na chokot pa haibadu ngamloi. Miyoiba sama chokot na honabada sinmi singna mamal naidraba thogdang kaya lauri. Samas asida makoi na piriba thawdang asi sakhangduna makoi gi thabak subagi hak amadi social security pibinaba honagadabani. Mede gi thoram All India Trade Union Congress Manipur State Committee na sinduna Kaisampat Lairimbi Community Hall da hayeng pangthokani. 11 kV Secretariat Feeder hayeng ayuk pung nipan dagi pung tara makai pawba may mutkani line asida senjin sajin bagi tabak sathagadabana feeder asina konba Babupara CM Banglo Raj Bhavan amadi All amadi New Secretariat Officing hairiba matam asida may pangloi. Directorate of Environment and Climate Change, Manipur Pollution Control Board amasung Kanglaipak Women Multipurpose Cooperative Society Limited na sinduna amuktang sizinarga hundokpa plastic ki atangda miyambu bahap tanba amasung self-help group sing na saba pigi khawk sing yen thokpagi thoram ama hayeng Imphal East-ki Wangkai Andro Parking Bazaar da pangthokani. Lagliba irai numitana Kongba Bazaar da amasung Nomaijing numitana Kurai Lamlong Bazaar da pangthokani hari. Council of Higher Secondary Education Manipur na lawa kumsi sahi class 12 parikada position laurakraba kaisangthong kendra gi mairoi singda kendra asigi MLA Nisikanta Sapamna kudolpot piduna pungning thogatkre. Nomagi oiba dan tobagi kem ama Kula Women's College Nambolgi NSS Unit 1 Unit 2 IQAC Indian Red Cross Society Bisnupur District Branch Sayatech Foundation Department of Transfusion Medicine RIMS NISM amasung Max na sinduna college asida ngasi pangthokre maduda miyoi kunlom dan tawki hari. District Veterinary Department Imphal West amasung Nainasang Sagolban Tera Lokrapam Laikai Imphal West na punna sinduna anti-rabies tika kapthokpagi thoram amangasi pangthokre. Maduda punna hui hogdong chamyangkai hena hida kapthokki. Chengum karam na thagadagi haibasigi matangda numinini satharakpa training program Imphal gi tarungda loisingkre. Realm of Nature Based Actions amasung Rama Foundation na sinduna pangthokpa thoram aduda baigyanik oiba mawngda chengum karam na thagadagi laina tinadagi ngakthok naba hu chenba chengum sing khangdokpa chengum kanghanba amasung asar semduna kaithel da thadokpagi matangda akhang ai singna wangangki. Thauram asigi pandamdi chengum puthokpagi chang hengal anduna mioi amagi punsi mahing phagat anduna mipal tangdaba haibasini. World Audiovisual Entertainment Summit Webs lising ani kun mga hayeng Mumbai gi Geo World Convention Center da Pradhan Mantri Narendra Modi na hogdol gani numin manini sathagadaba mifam asda creator sing amasung laibak sibu samnhanduna Bharatpu Media Entertainment amasung Digital Innovation gi lamda Global Hub ohenabani mifam asna film OTT Gaming Comics Digital Media Artificial Intelligence Broadcasting na chingba lamsing punsin hambagi khudong chaba piragani mifam manungda ahan boina Bharatna Global Media Dialogue yumbu oiduna pangtok Masida lebak kun mangagi mantraloy sing saruk yagani mipamasna port yoliba amasung lairiba sing samnaduna business networking pak sanat sandok na kudong chaba piri mipamasda Akasbani Imphal gi Dex Editor Khangebam James saruk yagani Paulo Jare.